ngasi phongkiba tungan Manipuri sifungsingdigi maruibi ipausing myamna thamjagi ahanbada Masagi Loinabi hatlaga Lupa Crore 1.90 gi life insurance Lounaba Hotnaramba senaba manga Phare Rajasthan nupa manamaki Loinabi bu accident thukpa molhan mawng amada hatlaga insurance Lupa Crore 1.90 laukthoknaba hotnabada senaba miyoi manga paugi source amagi matungina phongdokli Police ki source amana phongdokiba warol amagi matunginadi main accused oiriba Mahesan bu wangpong tokiba matamna maki Loinabi amadi cousin motorcycle the car amana thumjin hankibada maki Loinabi amadi cousin siki October gi tang manga da Mahesh ki Loinabi salu amadi cousin Jaipur gi Haramada da leiba Samo temple the like kurum sakiba matamna thawdo thokibani Safari vehicle amada thingzinaba matamda makoyani maglai khidi haina sana maki Loinabi gi mingda Lupa Crore 1.90 tawa insurance adu yoki police ki warul matungina Mahesh sana madi maki Loinabi salugi marakta yamna toina khana sainabagi thawdok singthoi amasum saluna su English ngani ga taraga mapan gi matamda Mahesh ki mayokta dauri gi harassment case ma file toki mak phagalaba matung jail thajingkre Mahesh na lautuna kiba thawdo dugi matungina maki Loinabi da khangan ki buwa mamada pandit amana Balaji taragani thurak hana satpa thoklagadi makoyani gi punchide nungai mahinga mada hingani habi gi wafam khangan ki magna muke singha rathor ko bumi amada salubu hana bagi tamakta lupa lakh tarada contract tokiba matamda lupa lakh 5.50 di hana na piki Mahesh na pressure tokibagi matungina maki Loinabi salubu motorcycle ama tonglaga mandir sanaba player tawbana maramoraga October gi tang manga da miyeni sina motorcycle tonglaga mandir tamna lai khurum sapigi lambida Tata Safari na thomda miyeni du lakitabani police na CCTV gi footage lobo matamda Safari aduna wide aduda atamna na thombigi saktamadu uba phangi thawdo sigi matang investigation satakiba matamda tha marigi mamangdari Mahesh na salubu accident siri haiduna semjin sajilaga Lupa Crore 1.90 gi senpamadu laktoklamki police na Mahesh yauna thawdo dur sienariba miwe manga phagatle hairian su pausna makatana phongdurakli atopa pawmana footbridge ki lipsing kangkathang oiduna leiti Center ki Ministry of Road Transport and Highways Mort ki funding makada Imphal ki tungan maphamari sariba footbridge marida habliba lipsing asi paisa sangna saba loiraba matung hauju pawu sizinaba tawduna kang thagumna taraga leiri Manipur government ki Public Works Department and Ministry of Road Transport and Highways Mort pishin ki project road safety works through improvements of junctions footpath road signs and marking and construction of footbridge highways ki manungsana kanglagi western gate manak BT road kashampar amadi Imphal college kayagi footbridge mari sakibani public works department ministry digi lauthakiba project asigi sanpamna lupa koti 18.47 ni masigi manungna footbridge ki oina lupa koti 2.40 ni footbridge habiki thaba asi Bengaluru the base toba Sanjoy Infra Private Limited haiba farm amana paibani farm asina steel gi fabricated super structure singa du Imphal da assemble toraga pankatpagi thabak tawani hawkibe English singa ni ga taraga mapan gi October gi tang nipan da ahan boina Imphal gi kanglagi nungsukthong maikai rom da laiba footbridge asigi super structure si install tawba hawkibe ni sohari footbridge singa si sabal loiraba matungda makata na footbridge asigi kapham maikai ni makta ahal oiraba mising amadi disable oiba mising gi tamakta ni haiduna footbridge amamamda lip ani hapagi thabak makatana Public Works Department na sataki hairiba footbridge marimakta hairiba lip sing hap loiba sahi ani henjilakli footbridge sing asida lip hap tringai digi hauna mi kaya ama footbridge asigi matengna lambi lanthokna bigi khudong saba dudi pire han su paus na phongdorakli makasa tarak poina to pawna none part 4 khulbu African swine fever gi infected zone oina lakthona ba khankhre None district ki manung sana laiba none part 4 Longmai part 4 da hawkiba November taraga mari da okar siri habigi report lakpadagi ok sing adugi sample sing NERDDL Khanapara Guwahati da thaduna test tawbada African swine fever nabigi report lakpadagi none part 4 gi akoi mafam sing si infected zone oire hana lakthokna ba se ikre iramasiga mari lainana Manipur government ki veterinary and animal husbandry
Services ki Director ANG Iputomi Singhana IBC role thoklaba Manipur Government ki Veterinary and Animal Husbandry ki Secretary CE Credit Nune Part 4 area maram khangdana oksing siri habigi report ama ok loibigi thabak tawba agui kamaina veterinary and animal husbandry da thajinki madugi matungina department ki maikeri district veterinary officer Tamenglong amasung DILF Sanjen Thongi veterinary officer Dr. Lanchalung Malang Maina Mapamadu Kudak Sangshin ok Paktan Sibiki Lesson Adugi Matanga Tizinki Mapamadu Yobu Matamda ok Ohum Shiraga Amasum Anab o Amalay Veteraki Shirab ok Singadugi Matotaba Postmortem Taubuda Classical Swine Fever Naramba Yabi Singabalaki Postmortem examination Adudigi clinicals Tasu sample Amasum whole blood sample sing lokat padanatana Anab o Adudigi samples loki clinical sample Taruk NERDDL laboratory Khanapara Guwahati de November Taraga Mapana Pishinduna African Swine Fever Nabra Haina Khangduna Pathaki Heri NERDDL Khanpara laboratory gi test report ki matung sample kudima African Swine Fever positive oire haina November kuntrada Manipur gi veterinary and animal husbandry services the email khangalaki sohari Panbayabadi Longwai Part 4 Kulda Leiba Pigari Pama to the Oak Taraga Mari Loy with the Okpunamak Manaba Leon the Siki Hari Oki Pama to the Labor Oxing to African Swine Fever na Siri Havigi confirmed Tokiba Loinana Pama Dugi kilometer Amagi Aquevedo infected zone Amasum kilometer Mapangi Aquevedo surveillance zone Oina Marilenaba district authority na Laktoknaba Amasung Matautaba 16 Tarang Sing Lakhanaba department gi mekedi khankre Mapamadugi Aquevedo Oxing Putokusin Tawa Amasum National Action Plan gi Makada 16 Tarang Sing Lakhanaba Loinana Makatana Lessi Sanduroktanaba Prevention and Control of Infectious and Contagious Diseases in Animals Act 2009 gi Makara Thabuk Lakhanaba Ayiba Sirul Suthakre Harianisu Pausna Makatana Palakli Tentagna Atopa Pong Tanga Mam the Tamzaramge Punsilay Pun Sem Dringi Mamang the Test Takuk to the HIV AIDS pre Web Manipur Helasi Governor World AIDS Day Pangtokre Lupa Nupiani Punsilay Pun Sem Dringi Mamang HIV test Takuk to the HIV AIDS pre Web Manipur Magidama Punalemi Narasi Hina Manipur Governor Laganis and Pongtokre Wapa Masingasi Malem Gimapam Sin Matuna Pangtuna Bagum Equalize Hiva Tim the Manipur AIDS Control Society na Sinduna State ki thakta pangthokiba World AIDS Day ki thoramna chief guest ki role Manipur Governor Laganesan phongthokibane ahanba Manipur Rifles Parade Ground pangthokiba thoram adu da Governor Laganesan makhatana haki ngasidagi sei kullongi mamangda state asigi miyam HIV ki tamthiraba laina maramda experience lerabani lanjadrabana kya laina asina lekidre aduga pikliba angang kya mama mapa yaudra nupi kya na lukrabi oina hingoriba si ngayaki nungaiba miku kharaduna ni haibis khantaba matamoire loina haujuk lairibi AIDS ki police singa si matamu sunaba mongda semdokpa matamoire nupi oiribi sing su tamthiraba laina asigi matangda hena khangjinba ma hirama siga mari lainaba thabak thorom kya sor gabigi matamoire laina asina naraba sing mukhunai miyamna hanthana yengbi mahutta manaba miyengda yengsi hensu pausna makatana phongdura kitu haujuk ni miyam paus matang solution jarage mas miyam puna no wab den ngaminasi